Shiri Heritage Site Saganaba Ministry of Minority Affairs Government of India na lupa crore niputaruk sanction tawrakle haina Chief Minister Nongthomam Birena ngarang Shiri Lily Festival 2022 hogdokpagi numitta phongdokre ani suba state level Shiri Lily Festival 2018 gi hogdokpada Shiri Heritage sabagi wafam asi Chief Minister na puthokibani amaromda handaki festival asi pangthoknaba lupa koti nipuga lak yankai gi senfam gi chada kunmanga khaktamak festival asi hogadaba nongma walingaida lengakna rakhi adum oinamak festival asi mapung fana pangthoknaba main venue singda nongdagi ngangthoknaba German hanger na chingba ahan ba oina seasonary loinana angang singi talent uthoknaba event kaya futsal sport yauna pangthoknaba artificial turf leiri haina ukrul gi emle ramuiwana apen ba phungdokre loinana ngasi mangfade Shiri Lily haina mingthonba festival asigi official song ama release tawri ishai asida Guru Ruben Masangvu lansana chanu amadi dipu kunungna konjel pibani Nagaland acute oiba mongi African swine fever thingnare haina Nagaland Animal Husbandry and Veterinary Services Department na phongdokre laina asi state asigi mafam khudingmakta sandorgliba asi laina asigi advisory stakeholders singna ngaktre haibani haina department asina nungnangba phongdokre swine fever gi positive case sing ayamba Mokokchung district ki Tuli block amadi Mon district ki Tizit block ta thingnare hairi Indian Tea Association ITNA Assam gi Barak Valley da Housing Oriba Ising Ichau gi Fibam gi Matang da Nungdang ba Phungdokre ITNA hai ki bada Hanadagi Seltum gi Fibam Fataba Leriba Tea Industry asi Ising Ichau asina Maram Oiraga Hena Fibam Sokhalle Association asina Makhata na Fugra ki bada Ising Tumbadagi Barak Valley amadi Brahmaputra Valley gi Manakta Lambi Chathok Chasin da Kai ba Pibaga Loinana Darkar Oiba Pochai Sing amadi Tea Estate Singdagi Cha Mana Sing Puthok Pushin Tawbada Sokhalle hari Iraq ki tungan ba attack anida Islamic State na micham tarani thoi hat kre aduga miyoi taruk na aswapan nanghan kre hari security officials sing na phongdorak pada thaudok adu ningthoka banumita Iraq ki Kirkuk amadi Diyala province ta thokibani hari Kirkuk city gi khathangba leiba sami asikoba kungang amada law loktuna thabak suramba lawmi marakta Islamic State ki kangbu amana nomai caption na micham taruk hat kibani hari aduga atopa thaudo aduna Diyala province ki Gulala Koba town amada leiba imung singda IS na attack Dagi miyoi taruk sikibani loinana sunigi extremist group na Kirkuk ki thongdok adu thogan bani haina claim su tawrakle hari panba year 2017 da IS group asibu Iraq amadi Syria gi ngamkhai singdagi maithiba pikiba leirabasu IS ki lona thupna chalaiba kangbu macha khara na mafam aduda ngasi fawba attack tathabagi thawongdi lepalaitri India ki apunba COVID-19 active case ki masing lising tara manga chamri ga tara mari leiri hauki ba pungkut mari da COVID-19 ga na active case lising ani chachuka konipan report tawraki miyoi lising ani cha maga humputare na COVID-19 da ki fagat kre aduga tara ga nipan na lekidre masi tharga leba sida COVID-19 na maram oiraga lekidabagi apunba masing lak manga lising konmari chamga ga kunmanga sukre India da COVID-19 ki vaccine dose apunba crore cha maga Manipur drani thoi lak Manipuri thoi gi mathak da kapthokre